ꯉꯁꯤꯗꯤ ꯆꯐꯨꯗ ꯈꯦꯆꯤ ꯍꯧꯒꯦ ꯉꯁꯤꯗꯤ ꯆꯐꯨꯗ ꯈꯦꯆꯤ ꯍꯧꯕ ꯀꯃꯥꯏꯅ ꯍꯧꯏ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯩꯁꯤꯒ ꯆꯦꯡꯒ ꯍꯋꯥꯏ ꯃꯣꯁꯣꯔꯤꯒ ꯀꯣꯂꯤ ꯍꯋꯥꯏ ꯈꯔ ꯊꯥꯛꯑꯦ ꯑꯗꯨꯒ ꯁꯤꯡ ꯈꯔ ꯑꯗꯨꯒ ꯍꯔꯤꯕꯣꯞꯀ ꯁꯣꯏꯖꯜꯂꯒ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯞꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯊꯥꯛꯅꯤꯡꯉꯥꯏ ꯁꯤꯒꯩꯁꯦ ꯇꯦꯖꯄꯇꯥꯒ ꯍꯣꯔꯦꯟ ꯁꯣꯛ ꯇꯧꯕꯒꯤ ꯑꯗꯣ ꯍꯋꯥ ꯐꯗꯤꯒꯣꯝꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯗꯣ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯐꯛꯄ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯊꯥꯡꯗꯔꯝꯗꯥꯏꯗ ꯊꯥꯡꯗꯔꯝꯗꯥꯏꯗ ꯍꯣꯔꯦꯟ ꯆꯥꯏꯔꯝꯗꯥꯏꯗ ꯁꯣꯛ ꯇꯧ ꯂꯣꯏꯔꯒ ꯑꯗꯨꯒ ꯍꯥꯞꯇꯣꯏꯅꯤ ꯁꯤꯁꯤꯅ ꯃꯆꯤꯗ ꯆꯥꯅꯕ ꯑꯉꯧꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦ ꯄꯨꯡ 8:30 ꯇꯥꯕꯒꯤ ꯑꯦꯂꯥꯔꯝ ꯈꯣꯡꯉꯝꯃꯦ ꯊꯨꯝ ꯍꯥꯞꯄꯧꯗꯔꯦ ꯊꯨꯝ ꯍꯥꯞꯀꯦ ꯁꯣꯛ ꯇꯧꯔꯦ ꯑꯗꯨ ꯄꯣꯠ ꯁꯣꯏꯔꯣ ꯁꯣꯛ ꯇꯧ ꯂꯣꯏꯔꯒ ꯖꯥꯏꯕꯗ ꯍꯥꯞꯈꯤꯗꯣꯏꯅꯤ ꯃꯤꯖꯅ ꯑꯀꯪꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯍꯧꯖꯤꯛ ꯖꯥꯏꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏ ꯃꯅꯤ ꯆꯠꯂꯦꯅ ꯂꯥꯛ ꯄꯨꯁꯟꯖꯕꯅꯦꯕ ꯗꯂꯥ ꯄꯤꯔꯛꯑꯣ ꯗꯂꯥ ꯋꯥꯎ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯏꯉꯪꯁꯦ ꯅꯍꯥꯟ ꯂꯩꯈꯤꯄꯨꯔꯗꯒꯤ ꯂꯩꯔꯛꯄ ꯆꯥꯏꯉꯪꯅꯤ ꯃꯆꯨ ꯑꯃꯐꯥꯎ ꯐꯖꯗꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯣꯏ ꯃꯆꯨꯁꯦ ꯈꯤꯇꯪ ꯄꯦꯇꯛ ꯑꯣꯏꯔꯦ ꯃꯃꯥ ꯄꯦꯇꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯗꯣ ꯑꯩꯅ ꯐꯛꯄ ꯍꯥꯏꯁꯦ ꯁꯤꯒ ꯈꯔ ꯍꯥꯞꯄꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯍꯤꯡꯕꯁꯨ ꯈꯔ ꯂꯧꯊꯣꯛꯑꯦꯕ ꯑꯍꯤꯡꯕꯁꯦ ꯍꯥꯞꯄꯁꯤꯁꯨ ꯍꯥꯎꯕꯅꯦꯕ ꯑꯍꯤꯡꯕ ꯍꯥꯞꯄꯒ ꯑꯩ ꯐꯗꯤꯒꯣꯝꯁꯨ ꯂꯩꯔꯦ ꯈꯥꯡ ꯁꯥꯗ꯭ꯔꯤ ꯈꯥꯡ ꯊꯥꯡꯒꯠꯇ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯤꯒ ꯈꯔ ꯈꯥꯏꯗꯣꯛꯆꯔꯦ ꯑꯗꯨꯒ ꯁꯤꯒ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯈꯔ ꯈꯥꯏꯕꯣꯛ ꯆꯥꯏꯃꯤꯟꯅꯔꯒꯦ ꯑꯣꯠꯄꯗ ꯅꯨꯡꯉꯥꯏꯔꯣꯏꯕ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯈꯦꯆꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯗꯜꯗꯥ ꯂꯩꯔꯝꯗꯦ ꯗꯜꯗꯥꯁꯨ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯁꯤꯝꯄꯜ ꯈꯦꯆ꯭ꯔꯤ ꯆꯐꯨꯗ ꯊꯣꯡꯕ ꯈꯦꯆ꯭ꯔꯤ ꯑꯗꯣ ꯑꯩ ꯇꯦꯁ ꯇꯧꯔꯒ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯆꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩ ꯆꯥꯔꯤ ꯁꯣꯔꯤꯌꯥꯗ ꯑꯣꯏꯅ ꯆꯥꯖꯔꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ